ꯁꯤꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯤꯅꯤ ꯁꯤ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯏꯪꯊꯔꯦꯕꯀꯣ ꯁꯥꯔꯤ ꯃꯅꯨꯡ ꯈꯤꯇꯪꯒ ꯅꯝꯖꯔꯗꯤ ꯄꯣꯛꯀꯗꯣꯏ ꯉꯥ ꯃꯔꯨꯝꯒꯤ ꯄꯥꯛꯅꯝ ꯑꯣꯏꯅ ꯅꯝꯊꯣꯛꯄ ꯑꯦꯂꯤꯁꯥ ꯂꯩꯔꯛꯄꯗꯣ ꯉꯁꯥꯏꯁꯦ ꯁꯤꯁꯦ ꯇꯣꯠꯂꯒ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯤꯅꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯂꯩꯌꯦꯅꯅꯦ ꯄꯣꯛꯑꯦ ꯃꯅꯤꯡꯁꯦ ꯍꯥꯏꯗꯤ ꯃꯩꯅ ꯉꯥꯛꯇꯪ ꯊꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅꯤꯅꯅꯦ ꯇꯋꯥꯁꯤꯁꯨ ꯁꯥꯍꯜꯂꯦꯕ ꯉꯥꯛꯇꯪ ꯊꯝꯃꯁꯤ ꯑꯗꯨꯒ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯕꯅꯦ ꯄꯨꯡ 2ꯃꯨꯛꯇꯤ ꯑꯩꯅ ꯁ꯭ꯇꯤꯝ ꯇꯧꯔꯕꯅꯦ ꯉꯁꯥꯏ ꯄꯨꯡ 11ꯗꯒꯤꯅ ꯅꯠꯇꯦ 11:30 ꯑꯗꯨꯋꯥꯏꯗꯅ ꯑꯃ ꯈꯔ ꯍꯦꯟꯕ ꯑꯃ ꯇꯧꯔꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯅ ꯑꯩꯅ ꯊꯣꯡꯁꯤꯔꯥꯅ ꯇꯧꯕꯒꯤ ꯀꯔꯤ ꯈꯔ ꯀ꯭ꯔꯁ ꯇꯧꯒꯦꯅ ꯇꯧꯔꯝꯕ ꯑꯗꯨ ꯊꯣꯡꯉꯔꯣꯏ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯉꯥ ꯃꯔꯨꯝꯒꯤꯁꯤꯃ ꯂꯩꯔꯦꯅ ꯑꯗꯒꯤ ꯍꯋꯥꯏ ꯃꯄꯥꯛꯇꯣ ꯍꯋꯥꯏ ꯎꯗꯤꯔ ꯀꯩꯅꯣ ꯑꯗꯨꯗꯨꯒꯤ ꯆꯝꯊꯣꯡ ꯂꯩꯔꯦ ꯉꯥ ꯃꯌꯥꯟ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯍꯌꯦꯡꯒꯤ ꯕ꯭ꯔꯦꯛ ꯁꯤ ꯉꯥ ꯊꯣꯡꯕ ꯈꯣꯠꯄꯗ ꯍꯥꯞꯅꯤꯡꯉꯗꯤ ꯂꯩꯔꯦꯅ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯐꯗꯤꯒꯣꯝꯁꯦ ꯃꯄꯨꯟꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯒꯁꯦ ꯈꯣꯛꯀꯦ ꯇꯧꯔꯝꯕꯅꯦ ꯑꯈꯣꯛꯄ ꯑꯁꯨꯕ ꯀꯩꯀꯩꯗꯨꯗ ꯑꯩꯅ ꯂꯩ ꯑꯩꯅ ꯁꯨꯝ ꯈꯣꯛꯁꯤꯔꯥꯅ ꯇꯧꯔꯝꯕ ꯑꯗꯨ ꯇꯧꯔꯣꯏ ꯑꯝꯇ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯇꯥꯃꯣ ꯂꯥꯛꯅꯤ ꯍꯥꯏꯕꯒꯤꯅꯦ ꯈꯤꯇꯪ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯒ ꯂꯩꯕ ꯊꯦꯡꯗꯣꯏ ꯃꯥꯜꯂꯦ ꯃꯥꯁꯦ ꯄꯨꯡ 10 ꯍꯦꯟꯗꯣꯏ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯤꯅ ꯄꯨꯡ 9:30 ꯇꯥꯔꯦ ꯈꯇꯪ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯆꯨꯝꯗꯣ ꯈꯔ ꯀꯪꯉꯗꯤ ꯁꯨꯃꯥꯏꯅ ꯍꯩꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯝ ꯃꯨꯜꯂꯦ ꯍꯥꯏꯔꯒꯁꯨ ꯁꯤꯁꯤꯅ ꯆꯥꯛꯀꯤ ꯃꯍꯤ ꯊꯥꯡꯒꯠꯂꯤꯅꯤ ꯆꯐꯨ ꯃꯆꯥꯅꯤ ꯄꯤꯛꯇ꯭ꯔꯨꯅꯤ ꯁꯨꯝꯊꯔꯁꯤ ꯁꯤꯗꯅ ꯍꯋꯥꯏ ꯃꯄꯥꯛꯇꯣ ꯑꯗꯨ ꯂꯩꯔꯦ ꯁꯤꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯔꯨꯝꯒꯤ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯤꯁꯥ ꯑꯩꯅ ꯈꯔ ꯇꯥꯎꯊꯣꯛꯑꯕ ꯊꯣꯡꯅꯕꯅ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯕ ꯃꯔꯨꯝꯁꯤꯡꯗꯨꯅꯤ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯤꯡꯗꯨꯁꯨ ꯂꯧꯊꯣꯛꯑꯒ ꯂꯩꯔꯦ ꯁꯤꯅ ꯏꯔꯣꯟꯕꯅꯤ ꯏꯔꯣꯟꯕꯁꯤ ꯌꯦꯟꯗꯦꯝ ꯀꯥꯔꯣꯠ ꯁꯦꯕꯣꯠ ꯑꯗꯒꯤ ꯕꯤꯟꯁ ꯏꯀꯥꯏꯊꯕꯤ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤ ꯃꯤꯛꯁꯇꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯩ ꯇꯧꯔꯒ ꯂꯣꯟꯕ ꯁꯤꯅ ꯊꯥꯡꯖꯤꯡꯗꯣ ꯉꯁꯥꯏ ꯂꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯁꯤꯅ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕꯈꯩꯗꯨꯅꯤ ꯂꯥꯏ ꯀꯠꯂꯨꯕꯩꯗꯨ ꯆꯥꯅꯕ ꯁꯤꯅ ꯆꯝꯐꯨꯠꯁꯦ ꯒꯥꯖꯔꯅꯦ ꯀꯣꯕꯤ ꯈꯔꯅꯦ ꯕꯤꯟꯁꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦ ꯗꯁꯀꯨꯁꯁꯤꯅꯦ ꯁꯤ ꯌꯥꯔꯦꯅꯦ ꯉꯥꯏꯕ ꯇꯤꯜꯍꯧꯁꯦ ꯍꯣꯔꯦꯟ ꯂꯥꯁ ꯋꯥꯏꯗ ꯂꯥꯛꯑꯝꯗꯥꯏ ꯋꯥꯏꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯑꯗꯨꯗ ꯍꯥꯞꯁꯤ ꯁꯤꯗꯤ ꯆꯥꯏꯈꯤꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯁꯤꯗ ꯍꯥꯎꯔꯅꯤ ꯁꯤꯗ ꯀꯨꯞꯁꯜꯂ ꯊꯝꯃꯅꯤ ꯃꯅꯝ ꯅꯨꯡꯁꯤꯔꯒꯀꯣ ꯑꯃꯨꯛꯇꯪ ꯍꯥꯡꯉꯦ 와 ꯐꯖꯔꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯃꯄꯥꯟꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡꯅꯦ 10:05 ꯆꯠꯂꯦ ꯇꯥꯃꯣ ꯌꯧꯔꯛꯈ꯭ꯔꯦ ꯃꯥꯒꯤ ꯕꯦꯛ ꯅꯨꯡ ꯄꯣꯠ ꯆꯩ ꯑꯃꯅꯤ ꯈꯔ ꯌꯥꯎꯔꯛꯄꯗꯣ ꯊꯝꯖꯤꯜꯂꯝꯃꯦ ꯑꯗꯨ ꯒꯥꯔꯤ ꯊꯝꯕ ꯆꯠꯈꯤꯌꯦ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯁꯥꯍꯟ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗꯅꯤꯅ ꯁꯥꯍꯜꯂꯤꯗꯣꯀꯣ ꯁꯦꯝꯃꯤꯗꯣ ꯑꯗꯨꯒ ꯆꯥꯊꯣꯛꯅꯕ ꯋꯥ ꯅꯨꯡꯁꯤꯠꯁꯦ ꯈꯨꯠꯁꯤꯠꯁꯦ ꯅꯨꯡꯉꯥꯏ ꯃꯅꯨꯡꯗꯅ ꯁꯥꯔꯤꯕ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯦ ꯋꯥꯛ ꯆꯠꯄꯒꯤꯅꯦ ꯃꯔꯤ ꯆꯠꯈꯠꯅꯔꯛꯑꯕ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯣꯏꯅꯦ ꯂꯥꯛꯑꯦ ꯑꯥꯗ ꯂꯥꯛꯑꯦ ꯋꯥꯔꯝꯃꯅꯤ ꯑꯥꯗ ꯑꯃꯨꯛ ꯒꯥꯔꯤ ꯊꯝ ꯆꯠꯂꯨꯔ ꯂꯥꯛꯏꯁꯦ ꯂꯥꯏ ꯀꯠꯄꯩꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯃꯆꯨ ꯈꯛꯇꯪ ꯆꯪꯉꯛꯄꯩꯁꯦ ꯁꯤꯁꯦ ꯆꯥꯕꯅ ꯍꯥꯎꯋꯦ ꯄꯄꯌꯥꯗꯤꯀꯣ ꯁꯤꯈꯩꯁꯤꯅ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯂꯛꯄ ꯑꯗꯨꯒ ꯁꯤ ꯀꯨꯞꯁꯜꯂꯝꯃꯤꯁꯤꯅꯅꯦ ꯄꯣꯍꯥ ꯉꯧꯅꯕ ꯃꯥꯗꯤ ꯃꯅꯒꯟ ꯀꯔꯤ ꯀꯔꯥ ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯅ
tahawban sida chanam gi do ko curry leaves khara laire gajar ne beans ne hawai thak kitang jiga hapaga ne mote ko macham sadari do sidin sumdo chama sumdo thamram ne poha jai dagi ko nang sa breakfast awda hai ko amba mai jana ba poha jing ngawrage sat sai ngau sigi kano sai da olive se sigi snaina handak se extra light se si ona sidina se na se muk lai bune ba ko packet ji ta thugai gi da ngai se muk tors yare se thau ki tanga hai gre machi da hap chalas mai de dang lai khat le ba ko sakse mayamna sak ulakte na harakan sumai noi na nammen asomom dagi keno tawbudo yam keno oidraba haitare sinyam je tawbusida na ingon yang kana nungai bo oidraba ko adunan yara tilaugi na ka je chanam ni tang hap ini kata apa? Dia anu kok. Hinjang thongbase ngarang ge lisado. Adu thongas. Macuje. Kitang ya hapaga manam kunung ki yabe loshreto isna leipa hawai do badam dum ta ngau thoga kang ngau thoga thamane da fazana sal masai am he kram ti ga mam he sigi lais si sung sa he khra si khra he ani no hayeng he ka an si ta khelai ja humari sala ma si hayeng he ka an jiba ko sumyam phasa mi ngang yom ko na pa pi mani he thong wa su hap se dagi thangjing gai ke singju um cha ba do kuire sinju sa cha di thangjing ne dagi kai thabi ga hapa ga singju da hap ke si ka ta siengo ai tharam ba do kanglien gi khara matung do dai da chai bane marus cha ja chana ba yaran su ka chai sa ba le ni hang yang ka sa ja hà lấy nước cua mà cái này hơi được, không phải dám tay yên vào cái món đấy cái vết cái, cái này chân rồi, cái lỗ chân ở đó, xem xong này, ngang cái đôi, yellow là cái đôi, mun là cái đôi hay ta, sát cái đôi đó, orchid. Awa khara do taw khwe siga ni na hana gin siga na ho taw ni siga ma ko ko kan hapsal na ni taw kan na ngau na ba seme janang da singa suga na madumala malang hai jira ne phadi wa maru ne methi ne jang na hi hapa ga putruk sau hau doi ma le manam ne nu sir nga sile hap chan bra ni siga hap chan makak ama tor ga ko thom na ki tang hap ke
ꯃꯇꯨꯝꯗ ꯊꯥꯗꯔꯁꯤ ꯁꯤꯃꯁꯨ ꯊꯥꯗꯈ꯭ꯔꯁꯤ ꯑꯗꯨꯅ ꯑꯗꯨꯒ ꯁꯤ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯁꯤ ꯂꯣꯏꯔꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯞꯁꯟꯈ꯭ꯔꯁꯤ ꯉꯁꯥꯏ ꯍꯩꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤꯗ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯃꯥꯜꯂꯦ ꯑꯩꯗꯤ ꯂꯩꯔꯦ ꯎꯔꯕ ꯑꯩꯗꯤ ꯎꯗꯦ ꯁꯤ ꯂꯩꯒꯦ ꯃꯥꯅ 이거 그야노 군 안다 비디오 우모도 lấy bây giờ mình dùng nó đừng to đó đóng gì nó thì đóng hộp tiêu ꯄꯋꯥꯝꯗ ꯄꯤꯕꯤꯌꯣ ꯄꯋꯥꯗ ꯀꯌꯥ ꯄꯤꯕ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯟ ꯇꯧꯕꯤꯌꯣ ꯃꯈꯣꯛ ꯑꯃꯨꯕꯗꯤ ꯍꯥꯞꯄꯤꯔꯛꯀꯅꯣ ꯑꯩꯁꯦ ꯈꯤꯇꯪ ꯂꯥꯞꯅ ꯄꯨꯒꯦ ꯑꯉꯥꯡꯕ ꯈꯔ ꯍꯥꯞꯄꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯞꯅ ꯄꯨꯔꯗꯤ ꯑꯉꯥꯡꯕ ꯅꯤꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯣ ꯑꯉꯥꯡꯕ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯅꯠꯇꯕ ꯂꯩꯗꯅ ꯄꯋꯥꯗ ꯀꯌꯥ ꯍꯥꯏꯕ ꯆꯥꯝꯃ ꯃꯔꯐꯨꯅꯦ ꯆꯥꯝ ꯍꯨꯝꯗ꯭ꯔꯥ ꯄꯤꯔꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ 이거 하오거든 자, 난 가고 가봐. ꯆꯅꯤꯒ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯆꯅꯤ ꯀꯨꯟꯊ꯭ꯔꯥ ꯐꯖꯗ꯭ꯔꯦ ꯉꯣ ꯃꯦꯡꯒꯣ ꯃꯌꯥꯝꯁꯦ ꯍꯤꯡꯒꯣꯜꯗ ꯍꯦꯛꯂꯛꯄ ꯁꯤꯁꯨ ꯍꯤꯡꯒꯣꯜꯗ ꯍꯦꯛꯂꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯗꯝ ꯁꯤꯁꯤꯅ ꯕꯕꯥꯅ ꯂꯩꯔꯛꯄ ꯍꯤꯡꯒꯣꯜꯗ ꯍꯦꯛꯂꯛꯄ ꯁꯤꯁꯤꯅ ꯇꯥꯃꯣꯅ ꯍꯦꯛꯎꯔꯤꯅꯦꯕꯀꯣ ꯒꯥꯔꯤ ꯂꯧꯊꯣꯛꯄ ꯆꯪꯕꯗ ꯑꯗꯨꯒ ꯁꯤꯁꯨ ꯁꯤ ꯑꯁꯥꯡꯕꯤꯁꯦ ꯁꯤꯒꯤꯁꯤꯅ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯉꯥꯡꯕꯤꯁꯦ ꯁꯤꯅ ꯊꯝꯃꯝꯃꯒꯦ ꯕꯕꯥꯅ ꯑꯩ ꯎꯕꯤꯌꯣ ꯌꯨꯝꯗ ꯆꯠꯂꯨꯁꯣ ꯉꯁꯤꯗꯤꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯥꯝ ꯂꯩꯔꯛꯑꯝꯃꯕꯅꯦ ꯉꯁꯥꯏ ꯁꯤꯁꯤꯒ ꯑꯦꯄꯜꯁꯤꯒ ꯈꯥꯏꯗꯣꯛꯑꯝꯃꯕ ꯑꯩꯅ ꯁꯤꯗꯁꯨ ꯍꯩ ꯀꯩꯀꯩ ꯆꯥꯝꯅ ꯆꯥꯝꯊꯣꯛꯑꯀꯥꯟꯗ ꯐꯖꯅ ꯍꯥꯞꯈꯣꯅ ꯃꯈꯥꯗ ꯑꯂꯨ ꯀꯩꯀꯩ ꯂꯩꯍꯧꯔꯤ ꯍꯥꯞꯆꯤꯜꯂꯁꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯋꯥꯏ ꯆꯠꯂꯨꯔꯁꯤ 180 ꯑꯗꯨ 170ꯗ ꯄꯤꯔꯛꯏꯗ 200ꯀꯤ ꯑꯣꯏꯍꯜꯂꯛꯄꯗꯨꯒ ꯑꯃꯨꯛ 200ꯀꯤ ꯑꯣꯏꯍꯟꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥꯡꯖꯔꯦ ꯃꯥꯡꯕꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯃꯥꯡꯕꯗꯤ ꯃꯉꯥꯃꯨꯛ ꯍꯥꯞꯄ ꯇꯥꯏ ꯇꯔꯨꯛꯅꯦ ꯑꯀꯣꯝꯗ ꯑꯃꯨꯛ ꯍꯥꯞꯄꯤꯗꯨꯗꯤ ꯑꯃꯒ ꯑꯃꯨꯛ ꯌꯥꯔꯦ 200ꯀꯤ ꯐꯖꯗꯕ ꯃꯅꯤꯡꯗꯤ ꯌꯥꯎ ꯌꯥꯎꯕꯅꯤ ꯉꯁꯥꯏ ꯃꯆꯥ ꯑꯩ ꯈꯨꯠꯇꯨ ꯁꯥꯗꯅ ꯄꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯄꯥꯏꯁꯟꯗ꯭ꯔꯕ ꯃꯈꯣꯛ ꯈꯒ ꯃꯨꯕ ꯉꯩꯁꯦ ꯍꯦꯛꯇ ꯐꯖꯗꯕꯅꯤ ꯑꯁꯤꯅ ꯂꯧꯍꯧꯔꯒꯦ ꯀꯩꯗꯧꯕꯩ ꯂꯧꯍꯧꯔꯣꯏꯗꯣꯏꯅꯣ ꯂꯣꯏ ꯂꯧꯍꯧ ꯍꯥꯏꯅꯤ ꯍꯥꯏ एवरीवन ꯊꯣꯛꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯛꯇ꯭ꯔꯦ ꯆꯤꯟꯃꯟꯒꯤꯗꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯖꯔ ꯖꯔ ꯊꯦꯡꯈ꯭ꯔꯅꯤ ꯅꯨꯡꯁꯥꯕꯨꯗꯤ ꯌꯥꯝ ꯁꯥꯔꯤꯕꯀꯣ ꯑꯗꯨꯏꯁꯨ ꯄꯨꯡꯗꯤ ꯌꯧꯔꯦ ꯌꯨꯝꯗ ꯆꯠꯇꯕ ꯀꯨꯏꯔꯦꯅ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛꯇꯒ ꯁꯨꯝ ꯍꯥꯏꯒꯦ ꯕꯕꯥꯅ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯑꯗꯒꯤ ꯍꯩ ꯔꯥ ꯑꯃ ꯁꯦꯝꯕꯤꯕ ꯑꯗꯒꯤ ꯉꯥꯇꯣꯟꯗꯣ ꯑꯗꯨꯗꯨꯁꯨ ꯂꯩꯔꯛꯑꯦꯕꯀꯣ ꯉꯁꯥꯏ ꯕꯖꯥꯔꯗꯒꯤ ꯃꯥꯅ ꯐ꯭ꯔꯤꯖꯇ ꯊꯝꯕꯤꯔꯝꯃꯕ ꯑꯌꯨꯛꯇ ꯑꯗꯨꯒ ꯇꯥꯃꯣꯒ ꯇꯧꯔꯒ ꯆꯠꯄꯗ ꯍꯣꯔꯦꯟ ꯀꯩꯀꯩ ꯄꯣꯠ ꯆꯩꯁꯦ ꯌꯨꯝꯗ ꯈꯔ ꯊꯤꯟꯕꯤꯔꯨꯁꯣꯅ ꯁꯝꯁꯦ ꯉꯁꯥꯏꯁꯦ ꯁꯦꯝꯄꯨ ꯇꯧꯔꯒ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯕꯁꯤꯗꯅꯦ ꯁꯝꯁꯦ ꯍꯥꯠꯍꯧꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯜꯂꯤꯁꯦ ꯂꯩꯔꯛꯇ꯭ꯔꯕꯣ ꯂꯩꯔꯛꯇ꯭ꯔꯕꯣ ꯂꯩꯗ꯭ꯔꯦ ꯑꯩ ꯈꯤꯇ ꯐꯖꯅ ꯄꯥꯛ ꯇꯧꯒꯦ ꯇꯧꯕꯅꯦ ꯄꯨꯡꯊꯣꯟ ꯄꯥꯜꯂꯦ ꯁꯤꯗ
ꯄꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯑꯩꯁꯦ ꯀꯨꯝꯊꯗ꯭ꯔꯕ ꯑꯁꯤꯒꯤ ꯒꯨꯗꯤꯁꯀꯤꯗꯒꯤ ꯃꯣꯃꯣ ꯂꯩꯕ ꯆꯠꯈꯤꯕ ꯑꯗꯨꯒꯤꯅꯤ ꯁꯤꯗ ꯑꯃꯨꯛ ꯅꯥꯀꯟꯗ ꯄꯥꯛ ꯇꯧꯁꯜꯂꯝꯃꯤꯁꯦ ꯏꯪꯒꯣꯟ ꯌꯥꯝ ꯄꯥꯜꯂꯤ ꯁꯤ ꯉꯁꯥꯏ ꯂꯩꯔꯛꯄ ꯍꯩꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯝꯊꯣꯛꯈ꯭ꯔꯕꯅꯦ ꯃꯍꯤꯁꯦ ꯍꯣꯝꯃꯒꯅꯦ ꯍꯥꯎꯋꯦ